Manipur chaukat lamzelda yamna tapthariba si state asigi socio-economic survey da soiba kaya leibanani haina miyamgi numit ka mari leinana chief minister na phongdokre. Kuntaretlak Suba Imphal Book Fair 2018 ngasidagi Thangmaiban Thau Ground da Deputy Chief Minister Yumnam Joykumar na hongdokre. Khwaidagi chauba langi pukai human resource ki haurakfam di education ni hairi. Awang Nongpok State Singda Congress lengak loishin kibagi BJP Manipur State Unit na numit humni chupna harau tayamba phongdokani haina State Unit ki Wangangloi MLA S Rajya na phongdokre. Numit nini chupna chathagadaba ahumlak suba National Jet Kunedu Championship 2018 Captain PD Minister Karam Shyamna Kumalampak Indoor Stadium da hongdokre. Amasung I-League Season 2018-19 ki amukta maithiba nangdriba Churchill Brothers FC Goa bu ahanba oina Neroka FC na ngasi Kumalampak ta sanakiba match da Panjil ani amada maithiba pinkre. Mayam bukrumzari adom de Bruce Impact News ni airina thinguzamna hauji pungjas fawagi maru eba pausing mayam da pizari. Chief Minister gi miyam gi numit amadi chingi luchingba singi numit punna ngasi pangthoktuna tongan ba wakat chamri rom lakre Manipur na chaukat lamzel da yamna tapthariba asi Manipur gi socio-economic survey da asoiba kaya leirambanani haina Chief Minister na phongdokre. Ngasi Chief Minister gi Secretariat ta pangthokiba miyam gi numit amadi chingi luchingba singi numit asi saruk yanaba ching amasung tamgi masing yamlaba miyam na ayuk anganbadagi laknaki lakiba miyam sing adu Chief Minister Nongthombam Biren masaga haktheng na unaduna makhoigi wakat sing adu taki tongan ba wakat sing adu loishinba yaba sing na ngasi loishilaga walhaupa sing aduna mari leinaba department sing da thaki ngasigi numit asiga mari leinana Chief Minister na paumi sing da hai ngasi Manipur na chaukhat thaurangi thabakta khumang chauksin bangam dribasi English singani tarama thoigi census report phongbada Manipur gi socio economic report asi aranba kaya yauramba asinani maramasina hairiba soiba mayam asi leingakna hauji kanna semdokna ba honari loinana matamaduda lana report thangatlamba miyoi sing adusu chap chaba action laukhatlagani haiki मसी सोयरम मिजाता ही नते अखोइना सोशियो इकोनॉमिक का सेंसस की सर्वे तो वो मतम दा युम लेटबा असेंग लाइरबा मयाम से याम थादोक पिरम ग्रे सोशियो इकोनॉमिक का सेंसस सी दा फजना इबा मतम दा युम लेटबा दुन लेतियना इबिरमबा अदु अरगदि फाने यामना अखोइ मेकअप तोबो ngam ख्वाइदगी फत्रिसे अखोइ गवर्नमेंट की एम्प्लॉई DRDA की मखादा लेबा मतम दु सोशियो कास्ट की सेंसस की इगिबा कांगबु छे अदा मसी आई लेमनरि थारोय मोय कांगबु सि मसी Amaromda Impact News na Jenims Hospital gi Senior Resident Dr. Singna Mathau Kibasina Anaba Singh da Thengnariba Khudung Chadba Asigi Matang da Hangba Wahang Amada Chief Minister Nongthombam Biren Hai Lengak Asigi Maikai dagi Jenims ki Senior Doctor Resident Dr. Singh gi demand asi yamna kupna yengshili Maramasina Anaba Singh da Thengnaba Khudung Chadba asi yenglaga Dr. Singh gi Khongjang asi handokpinaba appeal tauki Essential service ki manung chanbani ado ai appeal tawninge madu grievances problem maya puna maloina wari saraga meeting tawraga khannaraga loin tawba ngatani ayaba potadi government tawni aduga yadaba potadi strike lak tawrosu yadaba potumadi yabunga mo niyom na yadaba rule na yadaba potumadi yabunga mo aduga strike tawgera kai tawgera aduga niyom na yaba potudi strike tawge khoi ngai bai mathok tade krai da kamaina accommodate tawga du yenga tawbuduna manina ko aduna niyom na yaina khalaga di strike tawboda यार तो नियम ने याद अब पोता स्ट्राइक तो वो तो ये तो मध्य तवानिंग Numitarani chupna chathagadaba kuntaretlak suba Imphal Book Fair 2018 ngasidagi Thangmaiban Thau Ground da chathaba hokre punna library ki stall chamaga yankhai hena hangliba book fair asi State Central Library Department of Art and Culture amasung Raja Ram Mohan Roy Library Foundation Kolkata na punna khutsamnaduna pangthokpani thauramadu Deputy Chief Minister Yumnam Joykumar na Khwaidagi chauba langi pukai oiriba human resource ki amatangairaba haurakfam asi education ni book fair hairaga lirik kaya mimangda uthokpa adu khaktanati khunayasigi naharol singda lirik laishu tamhaningbagi amadi ahenba laushingi pukai taningbagi wakhalon piba ngamdrabadi book fair chathabagi wahanthok leite haiki education is still relevant, is the most relevant thing
ख्वाइदगी अखोइगी चाव रिसोर्स इन एनी सोसाइटी लेबसी ह्यूमन रिसोर्स नि अदु ह्यूमन रिसोर्स से करमाइ तो डेवलपमेंट तौतगे डेवलप तौतगे है तागेदी एजुकेशन इज द ओनली मीन्स थ्रू व्हिच ह्यूमन रिसोर्स कैन डेवलप अदुना बुक फेयर सिंगमसी याम दरका ओय बुक फेयर से द चुमनेगी वसीदा कोने if we are going to just merely look at it as just only display of books published by various publications adu kakto oina yengmata gidi kamada that will not be the right Nakalamaromda Thauram Maduda Captain PD Minister Karam Shyamna Kumhai Haraugi Thauram Paringni Hairabadi Miyam Hupna Tilaga Lairiki Kumhai Asida Masing Hantabagi Mathakta Stol Chamaga Yankai Hangbagi Manungda Supnagi Humbudra Khaktamak Hangbang Amliba Asina Takpadi Miyamda Kumhai Asigi Maru Ebasing Mamutana Kanghanba Tangai Fadre Takpani In Khalakliba Naharo Singda Lairik Paning Bagi Wakalon Lakhanduna Laushingi Pukaina Thalaba Lamdam Ama Oina Bohotnabada Ngasigi Asigum Laba Book Fair Gi Achauba Mating Oigani Haina Mahakna Fongdoki Internet ki khotangda library adu ada karai gi impan manung bawde internet phajana phangdri kitang 10 kilometer 12 13 kilometer haido khraga karai gi internet adi library kamaina tawduino ba sakut pai ba posi lakpa kanda yamna ari ba matam gi adi akoina paning ba kanda pa ba ya ba mingonda piraga su wairaga pahan ba ya ba Sigi library ki chauba ihawama sagat pagi tangai fataba library haiba simadi akoi khudima loina khangi tawbadabu movement se sagat pangam da basine adu masi sagana bo hona bada sumba book fair sina asobo mating ama pangani haiba gi thaja badu thamjari aduna book fair si hena ma pangan kankalakpa hena mai pakpa adu manipur da masina manipur hin harur sinda puningi wakalgi ithil piba ngamba adi mela ama adi oirak Maoist Communist Party Manipur Haiba Mingthonbu Aikhoigi Irol do Onthoknaba Mongba Hanba Khubam Amadi Khurai Ahongpung Semgatnaba Maoist Communist Party Manipurna December gi tang 13 ki ahing nongyai dagi December gi tang 19 gi ahing nongyai fawba kauramba general strike adu tang 18 ahing nongyai fawba tension khre general strike tension labasu aina thin kharba lal holup asina thadorak pa chirol amada miyamna general strike asibu saugat piu haina fongdorakli chirol asina makhatana general strike asi tang 19 da UGC की National Eligibility Test की exam लेबना कोमथोकपनी अदुबु general strike असी मपुंग फाना पांगथोकनबा लुप असिना सेम साबा खुदिंगमक लोइरे हाइरकली Manipurda nupi angang ki mathakta chathaba crime thingnabagi pandamda police amasung community ani gi marakta pau phaunaba ngamnaba crime against women and children in Manipur haiba hiramda nongmagi oiba police and community interface program amang asi pangthokre loinana thoramadu resource person oina saruk yakiba social scientist Dr. Dhanabi Laishramna lengakpa singna recruitment policy soibana police singna corruption tawrakpani haina fongdokre hairiba interface program asi women action for development watna sinduna sanjen thongda State Guest House ki conference hall da pangthoki Thoramaduda Dr. Dhanabi Laishramna bridging the gap between the police and public haiba hiram da wangang ki mahakna maru oina fongdoki bada British ki colonial rule leiringai matamda leiramba police ki mindset haujikti hongdokpa matam oire Miyamna police ta thajaba ngamnaba police amasung micham ani ki marakta pau phangdoknaba amadi aphaba mari thamba ngamnaba hotnaba mathau tai haiki Ini thabak khalak pada paisa du song lom ni na paisa du ku khna ba to de ya da gi mo na paisa chana bas ta seng madi recruitment policy soiba aduga ithak mathak thuba ekoi lenga ko sing jo soiba leba moina lana to padi lana dum to da ba ya da gi mo dum to pa ajam matam da crimes against women gi matang da aina sum thengna jabada police officers in mating le yam leite mantri singna MLA singna yam to thingjan yam jar adu FIR chalbe yaroi adu tawbe yaroi sidama smai legimni law limni noi phabe yaroi people's na pressure me am lazu yaroi ghabata officer du upay la tumi lebo ai ada kana challenge tawni ada kana challenge taw kuma tuma transfer to buju yaroi adegi di thabol to buju yaroi praja langakani adumaina utang para amani tamibadi phaya Department of Minority Government na Prime Minister Jan Vikas Karyakram PMJVK gi makhada hatada market complex saragani hairiba sigi matangda minuthong hata social welfare union gi mifam amangasi pangthoki bagaloinana hata area da hanana market complex kaya ama leiba maramna anoba market complex sanaba matik chaba mafam leite market sabagi mahuta atopa scheme ama oina paikhatnaba chirol amana hairi
Moirang lamkhai lambidagi moirang khoyol kaithel mayoknaba amadi nagyeta lo thugaiduna manamasing jolibasing athuba matamda mari lenaba authority na takthokpiyu haina moirang khoyol kaithel vendor Honor Association na appeal taurakli hiramasigi matangda ngasi nungthil Manipur Press Club ta paumi singa unabada association asigi secretary Laifrakpam Salkina Fongdokhibada Hauzik Moirang Khoyol Kaithelda Poch Yoliba Singasi Moirang Lamkhai gi lambi nakalda lairamba kaithel machada phamlambani adubu anoba lengak asina lambi pakthoknaba haituna chatliba chahi asigi April thada thugaibadagi Hauzik Khoyol Kaithelda lengak na sinduna pot yolhanbani adubu lambi pakthoknaba kaithel sidokhraba matungda street vendor kaya thoraktuna Moirang Lamkhai gi lambi amadi Khoyol Kaithel gi mamangda manamasing yonsinduna leire Mari Lenaba local MLA Moirang Municipal Council nasu micheng changbidre hairi Akoine pamisi dukan mamangi dukan parengdu takhaibiu habadi magi right lay di mai magi matam lay ko adui matungina thugaibiu aduga akoi manungi kangbusin se khoyon kaithen habise kaithen ohenbiu masak takpiu aduga akoi mayam se port yombada natraga laiba manungi development kanusing do developing ohenbiu ohelaga da akoi maseng punna hingmina se phalau tabi rakta dagadi mayam gi mateng lawra kanda hunger strike to bune any akoi bu kanu phongjang changbado CC Higher Secondary Students Union Sinduna Hokiva November Gitang Kun Gamangada Role of Students in Our Present Society and Crisis in Manipur Haiba topic ta pangthokiba State Level Higher Secondary School essay competition gi phol lauthokle haina chirol amada khanghalakle loinana competition asida extra ed school gi thongam chanu simrana ahan batare prize distribution December gi tangkun ga humdoida CC Higher Secondary School da pangthoklagani hairi More town dagi thoglakpa phatta hauti amadi amot akai sing langthokpam leitabadagi more kaithel gi lambi mapanda paisinduna thambadagi manam namthiraktuna chathok chasin tawbada akaiba pire tha sigi haukiba tangmari dagi phatta hauti sing more kaithel gi lambi mapalda paisinduna thambadagi pampum tharaktuna namthiba manam chelakle Worker and Traders Association Morena English ni taraga manga dagi town adugi phatta hauti sing sit sengduna laklabasu hundokpam leitabadagi paisinduna lakpani hairi Watamgi Maikaidagi su Phatta Haudi Sing asigi mafam chaba langthokpa mama mari lenaba singna athuba matamda sembiu hairakli Notice State Singdagi Congress lengak loishin khibagi BJP Manipur State Unit na numit humni chupna harau nungaiba fongdokani haina BJP Manipur State Unit ki nauna spokesperson oina khankraba Lamsang Assembly Constituency ki MLA S Rajen fongdokre ngasi New Secretariat laiba MLA S Rajen ki office pangthokiba paumi singa unaba amada mahakna makhata na hai India da Narendra Modi na luchingba BJP lengak lakraba matungda India dagi Congress muthatnaba campaign tawduna lakpa du mai pakpa oina ngasi di Notice State Singdagi Congress lengak ama phawba leiba ngamre loinana handak state manga gi election gi result aduna lakadoriba Lok Sabha election da akaiba amata leiroi handaki result aduna BJP lengak ta achoba mai paknaba lambi oina pibani haiki Moi sangraga Congress na harauni oide tharoi asi chupthokhraga aikoi mayeng kaim tade matung yawa tharoi duga yaudraba chupthokraba maku duga chammanaiba tharoi gi phibam je kaideba aduna moi je mamangai gi mapan pharingai nge damda makoina khongamba lauramba mayam duda magi maming do hanagi AGT midu ming magul du lairiboi ningdana Congress na harauna tayamna okpani aduga yengura kandadi manung hotrong horaba akoi chupthokraba tharoi Hata minuthongda lairiba WAQF board ki accountant ki office tamadi chowkidar gi kagi potlam sing mioi kharana thugai yai khaiduna amang ata thokhalamle loinana board asigi hostel da lairiba muslim mahiroi nupi macha singda natai chadaba wahiwata sijinaduna ki halamle hairi thaudok asi ngasi ayu pung 10 ga minute 30 rom tabada thokibani thaudok thokphamdagi phangba pauda mahoshagum board asigi office thong hangduna staff anina mathau tauringaida mioi 30 rom laklaga Wafam amata phongdoktana yetkhai thingaiba horakhibani mioi sing aduna accountant ki kada thamba computer printer yauna furniture gi potlam sing thugairambada natana che chang kaya chakhairam khibani office asigi staff sing na phongdorakpada
thugai yaikhaiba gi thawong asi minuthong hata hafiz social welfare union gi miyoi singna utup watu paiduna laklaga chatharambani chap chaba maram karigino haiba khangdrabasu WAQF board ki maning thangbada lairiba lamgi wahogi matangda oiramba yai hairi Amaromda board asigi hostel da lairiba nupi mahairoi singda union asigi miyoi singna phajadaba wahai watangang saklambagi thawong adubu mahairoi singna kanna kandem tawrakli matungda asigumba thawong asi chathabiganu mari lenaba authority lengak amadi CSO singna matungda thoktanaba hotnabiyo haina appeal tawrakli Thank you. Kon chamba fi suba koi student khara lei bane aduda koina moina thogai rakpa sida karigino aina koi yengba tho bane yengba tho kanda moina office da mi ani khatang leirame office gi mi ani sida moina thindar to basida koi ju yengo bane koi gi sasing oi bani na kari leirage na ado moina adugumba wahai wata phattaba wahai wata mayam am sijinaraga moina thogai yang khaiba torom baduda koi se kari no yengjabane aduda moi mayam am hauraga koi da yengai se karigino aina makoi gi yamna haidi miyoi ba mana ngang oi da wahai wata mayam am koi ngasi sijina birame Masigumba haidi wakfabot hariba koi hostel se nupi macha khagi oibani nupi macha sing leiriba hostel sida sumaina tawbiba se koi yam nungaite koi sukki nupi macha oibani na ado matungda siguma se amona thoktanaba leiriba organization amadi CSO mayam sina haidi government na singba masi yengsanbinaba Morida drug ki mayokta thabak changsinaba semkiba anti drug abuse campaign committee na Phagalakiba lupa koti tararomgi senfam oigadaba drug sing mai thaduna manghankre committee asina numit kharani gi mamangdagi More town amasung Indo Myanmar ngamkhai paringda chathakiba drive singda world is yours tablet piece lising nifu umdoi heroin brown sugar gi packet taraga nipan amadi drug sambada sijinaba tongan tongan ba chemical sing phagat pangamki Phagalakiba drug sing adu ngasi mafam aduda leiriba tongan tongan ba civil society organization singi luchingba sing yauna Hill Travel Council Moregi Office Campus ta mai thaduna manghanki Imphal East District ki tongan tongan ba mafam singda narcotic and affairs of border nafna luchingba kangbu amana ganja kilogram chatuk lomgi pothok puthokpa yaba ganja pambi sing yanthatuna manghan takhankhre napna luchingba Imphal East ki magistrate Imphal East District Police manga suba IRB MRTC pangai gi apunba kangbu amana kongba uchekon nandaibam laikai uchekon takhok amadi bamon kampu gi mafam singda tharamba ganja pambi sing yanthaki ganja pambi sing adu yathatlaba matung mafam sing aduda adumak mai thaduna manghanki Haukiba November gi tang taraga tarukta Bishnupur Women Police Station gi OC da register tawrakiba FIR number 30/11/2018 WPS Bishnupur under section 366 by 368 IPC da Chenariba Bishnupur district ki Nachau Mamang Lekai dagi Moirang Them Naucha Singh alias Bungo alias JB Chahi Kungahumdoi Apokpa M Bhaiga Chandra Hairiba Miyoi asi Haukiba November gi tang 13 dagi ngasi fauba mafam khangdana leire haina Bishnupur Women Police Station gi cherol amana hairi Hairiba miyoi asi kanagumbana thengnaba thoklabadi mobile number 9876950198 natraga 8970004112 natraga 8994384802 natraga 96154766614 da pau pibirakna bhairi matang swaisida break amalawjage break ki matungda Manipur da ahanba oina ana ayek yaurakpada yumda sijinaba yaraba oxy 99 haina mingthonba liter taruki portable oxygen cylinder ama launch tokibagi pau amadi Manipur amasung malimgi tongan tongan ba ipau sing puduna lakjege impact news po meeting tadun lebiu mayam bu mukana taram nokchare bulletin asigi makha taba pau miyam da pizari Manipur da ahanba oina oxy 99 haina khangnaba liter taruki portable oxygen cylinder ama ngasi launch tokre puthok pusin tawbada hena khudong chaba oxygen cylinder asi Italy da batch tawba Boski kauba company amana puthokpani miyoi bana ana ayek yaurakpada yamna mathau tariba portable oxygen can asi Manipur da Crispa Healthcare and Consultancy Private Limited Manipurna lamdam asigi miyam da phanghanaba pandam da ngasi Palace compound da leiba City Convention Center da launch tawkibani
लॉन्च तौबगा मरी लेना क्रिस्पा हेल्थ केयर एंड कंसल्टेंसी प्राइवेट लिमिटेड की चेयरमैन शांत नोंमाइथेमना फोंदोखिबदा मियामना खुदकी ओइबा एक्सीडेंट नत्रगा अना अयेक यावरकपा मतमदा ऑक्सीजन हाइबसी यामना मथौ ताई अदुबु ऑक्सीजन हाइबसीदी हॉस्पिटल नतना मफम अमदा हेक्ता फंगबा नते मसिना मरम ओइरागा मियोय कया खांगु थक्ता पुंसी मांगलिबनी मसिदगी कन्नबगी पांदमदा ऑक्सी 99 हाइना मिंगथोनबा पोर्टेबल ऑक्सीजन केन असी साउथ इंडिया द बेस्ड तौबा कंपनी खरगा खुदसमनदुना मणिपुर दा पुसिलकपनी हाइदी ऑक्सीजन 99 असी मणिपुर की फर्स्ट टाइम केनी एनीवेयर एनी प्लेस मफम कदी मक्ता खोइना पुबजु याय मागी काना बहाइबु ऑक्सीजन वाला पदिंग असी कैंसर डायबिटीज एज वेल एज मयामा अखोइ हक्सांगदा थोलप याबा पोत मयाम सिंगसे अखोइना नहांगै दे खोइ डॉक्टर दा चलगा नारा कांदा दे येगमे अदुबु द मेन कॉजेस इज लैक ऑफ ऑक्सीजन और पदिंग Directorate of Rural Development and Panchayati Raj Government of Manipur gi Dine Harness Scheme gi damak apply tawkiba singna amuk hana document pumnamak department asida English singni 18 gi January gi tang 15 fawbagi manungda thazilaknaba chirol amada khanghalakli Power Minister Thongam Bishwajita Kamjong District ki manung chana leiba Kasom Kulenda ngasi 33/11 kV substation ama sangakre Manipur State Power Company Limited MSPCL की मीटिंग मखादा लुपा करोड़ 10.10 मरी अनिगी स्टेट प्लान की सेंफम दगी नौना साबा पावर सबस्टेशन असिना अहानबा फेस की ओइना कामजोंग डिस्ट्रिक्ट की मनुंग चना लैरिबा खुल 13 मई पीबा हौरगनी हाइना मिनिस्टर बिश्वजित न लाउथोखरे नाकलमरोमदा नंबासी खुलेंदा अथुबा मतमदा पावर सबस्टेशन अमा सारगनी हाइना मिनिस्टर न फोंदोखी ngasi Manipur State Power Company Limited na sinduna pangthokiba thoram aduga mari lenana mahak na phongdokibada Kasom Khulen Sub Division Hauzik Mamanga Yengnabada Lambi Thongi Phibam Yamna Phagatle Kasom Khulen SDO Office Tagi Namli Khul Faubagi Kilometer Ama Makhai Sangba Lambi Asi Phit Taraga Nipan Chawna Sembagi Thabak Mathang Chahigi Work Project Hapkani Khulasigi Police Station Gi Infrastructure Semgat Paloinana Khulasida Bank Ningthina Chalaiba Yanaba Chief Minister Gi Pukning Chingsinduna Athubada Semgat Savatnaba Hotnagani Haina Minister na Tiliba Miyam Gi Pukning Chingsinki मसी पॉलिटिकली ओइबो वाफम नतना लंबी थोंग करम मतमदगी हेना डेवलपमेंट लाई अदो तोवान तोवान डेवलपमेंट की ममी उरकपसे करम सरकार के मतमदगी लाए हैबसे प्रजा सिंगसु मसीद खनबियो अदो प्रजा के दमक थादर पैसा मयाम दो चलिब चकीब मयाम से सही से थादर के पैसा मयाम तिनजनबियो चतकिब मतम दु तिनजनबियो अदो तरदी मी अमम दे लुपा क्या क्या फंगबो यारमगदगे एमुंग अमम दे लुपा क्या क्या फंगबो यारमगदगे अदो ngasi फंगनदना कांग्रेस पार्टी ना लेरमबसे करीनो हाबद मसी की गवर्नमेंट से आइखोई की पार्टी हिंगदब यादे प्रजा मयाम सिरसु हाइब पार्टी ने हाबजे आई चाउथोकना हाइगनेबो मसी ngasi koi chawthona haijage sing amadu tam haidan khaido mesisu praja mayam punna nungsinaramba matam amada koina leramba do sisu british lakpadagi torambado administration ani thokna chalamasina maram warga koi ngasi akoi marakta gap lerambane haibase masi kanana tholami hena support torga masi bu hena increase torambasi kanano habde congress party ne se praja mayam na kaubi gano masi Thoramasida Minister Bishwajit Makha Taraduna Hai Congress की MP Dr. Mainana Congress Party की लेंगाक लेरिंगे मतमदा MGNREGS की मखादा नुमित चाम फाउबगी थबक पिरम मिलोइनना BJP की लेंगा की मतमदा नुमित 10 फाउबा थबक शुहन बंगमद्रे हाइबा वाफम सेंगदोकलदुना अनौबा BJP लेंगाक असिगी मखादा MGNREGS की मखादा थबक सुबगी परफॉर्मेंस फगतपना मरम ओइरागा सेंटर न ममांगदा MGNREGS की मखादा पिरमबा लुपा करोड़ 4 की सेंफम दगी डबल दे हेनगतुना लुपा करोड़ 4 की सेंफम दा हेनगतपा हाइना अयाबा लेख्रे मियाम की महूत ओइरिबा MP ना चप चाबा अचुंबा इन्फॉर्मेशन लौबगी महुता पार्लियामेंट उइदुना लेरब्रा हाइना मिनिस्टर ना फोंदोखी कांग्रेस की इनर अमदी आउटर MP ओइरिबा अनिदा लोकल एरिया डेवलपमेंट की दमक चही खुदिंगी लुपा करोड़ मंगा की सेंफम पीरिबा अदु कदाई द सिजन नखरे हाइबा मियाम द सेंगदो उहाइखी कोई वेटरन पॉलिटिक्स अमा कोई यामना ओजा मयामगी कोई यामना फबा कोइना मीसु फै अदुको लाइक ताकुसु फै लोइनबक त फै तबुदबु पॉलिटिक्स तबुददी इफर फतबराना आई हायरनी
मरमदी मान सिनगे पैसा दो प्रजा मियाम दा क्लैरिफाई तो करा करा चक्रे दो अखोइन अदुगाम एमपी ओरकांदा संसद पार्लियामेंट दा उइरगा लेबरा आइना हंगनिंगी मरमदी मणिपुर की स्टेट लेरिबा इंफॉर्मेशन चुबना लौबा ngam एमपी दुबु अनफिट एमपी नतना करी फिट ओइबा एमपी नि हाइगराबा करम बम पंदा मणिपुर दा बीजेपी गवर्नमेंट लेट तब पालकपदगी नुमित 10 नि सुदबा मफम यावकी के पुथोपिरो आई क्वेश्चन तौरी मंगोंदा नुमित 3 नि सुदबा हाइबसिना कराइदा लई पुथोपिरो आई सिरिन माइनादा Kanglaipak Women Welfare Association KWWA gi President oina thau purambi AKMM chal laimana matung matam chadana laikidabada Women's Welfare Organization Kanglaipak JCLPS tamadi USHM yauna thadorakpa tongan ba chero singna awaba phongdorakli Bishnupur District ki Laimaramda laiba Bishwavami Church linkhat ki bagi kun manga suba Silver Jubilee thauram ngasi pangthokre Church asida pangthokiba numit asiga mari lenana lining laishol amadi jagoi isai kaya su utki Kunipan sector Assam Rifles ki Kuntraga Mapan Suba Assam Rifles na IGAR South ki meeting makada Assam Rifles ki ex serviceman amadi Laikhidraba Army ki loinabi singi oiba rally ama ngasi kakching da pangthokre ngasi gi rally adugi manung chana ex serviceman Assam Rifles amasung Laikhidraba Army ki loinabi sing amadi imung manung gi miyoi sing gi bank account hangba Aadhar card kapa amadi free medical camp ka loinana lemna hidak langthak singsu phanghan ki Manipur gi lobuk singda low lokraba matungda hangduna leiriba lobuk singda manama sing thaduna senmilon phagat hanabagi pandamda nauna semkiba poila laikol farmer association hiang thangna ngasi hiang thangi lofam kayada hangamaru hunba hokre ngasi gi thawramaduga mari lenana association asigi president Tombina hai ngasi gi hangamaru hunbagi thawram asi NEIDP gi state vice president o Males ki meeting makhada lamdam asigi thabak phangdriba naharol amadi lawmi singbu thabak pibagi pandamda ahang balobuk sing asi ngasi hangamaru hunbani hairi Uji koi sarkai thabak phangdi ba sinau singbu matam khara hingnaba amadi awar pa si mekhapinena haji koi gi sarka pari mi nabo koi gi tawbidaba thabasi koi yamusna mating pangbiduna koi hariba pharmacy sibu mating yam pangbiduna masidum koi yamu thagasari hariba hangdo level lamang singjibu mangan bidnaba koi yamu tanbi haina koi pharmacy kalptegi Hazik sanabagi pauda numit nini chupna chathagadaba ahumlak suba National Jit Kunedo Championship 2018 Captain PD Minister Karam Shyamna Hogdokre Khomalampak Indoor Stadium da pangthokiba thawram aduda thoiba mithunglengi warol piraduna Minister Karam Shyamna picture abasu state asigi sanaroi singi hotna jamal sak khangbiba oina leibak asigi ahanba sports university lamdam asida khudol tamlakpani Miramdagi lakpa sanaroi singbu thakshi khasi naina amadi hospitality khangna loina bibana lamdam asigi miyam gi mai oigadoribani Thaksi khasi gi lamdam asigi fajaraba saktambu aikhoina culture tawduna thamba tangai fade sana khotnabada athoi ahen tanaba khaktanatana lam asina miyoiba maselgi marakta hena nushi chanana leinabagi achoba lambi ama oiribani sana khotnababu hena pukning khoida jaba lamdam oibana malemgi miyamna sak khangliba asidagi hena masak thokna aikhoi punna hotnaminasi haina mahakna phongdoki ngasigi thawramaduga mari lenana championship asibu sil langbada mating oinaba minister gi maikaidagi sel gi mating pangkibaga loinana thawramaduda saruk yakiba hianglam MLA Y Radheshyam social worker K James amasung RK Kaiku gi maikaidagi su sel gi mating pangki akhoi apikpa state oijaraga su akhoi gi lairiba thakshi khasi adagi akhoi gi hospitality adagi akhoi da miyok misan phaba Suma mayam si utlaga adi atopa state singdagi laiba official sing sanaroi sing Manipur si apikpa state oragasu yamna saukhatpa yamna culture tawba yamna civilized tawba people sing laiba jagani haibadu akoi khanganje adugo matungda sanabaga loina na atopa state singi mamangda yamna sauthok chaningai oiba adi mong kaya utlaga Manipur da mona langning bagi wakalon fauna na bakoi myam honase
Tarataruk Suba Manipur Veteran Cricket Tournament Cyclone Thangmaiban Maipakre. Veteran Cricket Tournament Siging Asi Luwang Shangbom the Leba Luwang Pokpa Cricket Stadium da over Kuntra Lamba Taunaduna Sanakiba Mari Shuba Lik Tos Gamkiba Cyclone Thangmaiban batting Hana Sananaba Warib Loki. Match Asigi Ahanba batting Sanakiba Cyclone Thangmaiban gi batsman Siam Sundar Amadi Shashikanta Anina Ran Nifuga Matoi Amasung Ran Kuntra Humdoi Lauduna match Asigi Apiba over Kuntra da wicket Taruk Turaga Ran Chama Humbudrani Toi Loki. Innings Asida LCCC Lilong Chajingi bowler Akbar na wicket ahum loki. Match asigi ani suba batting sanakiba LCCC Lilong Chajingi batsman Krishna Masung Nanda Kumar Anina run kuntraga taruk loki bagaloina na over kunga humdoiga ball marida wicket taramak turaga supnagi ran chamaga kuntra humdoi khak lauduna match asi run kuntraga mapanda maithi banangki. Innings asida Cyclone Thangmaiban gi bowler Bikom na wicket mari aduga Binoy na wicket ani lawbangamki. Match asigi man of the match na wicket mari lawkiba Cyclone Thangmaiban gi bowler Bikom na taki. Manipur Veteran Cricket Association sinduna chathariba tournament asida Manipur gi tongan mafam singdagi lakpa team taret na league match singda atoi ahen tanari. Hayeng Luwang Pokpa Cricket Stadium da sanagadaba manga suba ligta Champ Khagempali amadi DSU kwa kaithelga taruk subadana Napsana Bulmapal amasung Model Club Chingamaka anina Langthabal Public Ground da lamba taunaragani. Thangmaiban gi Chiang Mai da World Bodybuilding and Physics Sports Federation की मीटिंग मखादा चथरीबा तरा सुबा WBPF World Bodybuilding and Physics Sports Championship ता इंडिया की महुत सिंधुना सरुक याकीबा मणिपुर की सानरोय अनीना गोल्ड मेडल लौरकपा ngamkhre. Thangmai Thailand Bodybuilding and Physics Sports Association sinduna chathariba championship aduda gold medal laurakpa ngamkhraba sanaroi sing adudi L Dinesh Singh amasung TI's Gyanendrani. Championship aduda Dinesh na junior gi kilogram humbudra makha gi kanglupta amasung Gyanendrana junior gi kilogram humbudra manga mathaki kanglupta gold medal laukibani. Chandel gi Maha Union Government Higher Secondary School gi lampak ta chatharakiba mari suba ALT Federation Sports Meets ngasi lotion kre. Ana Students Union Chandel na sinduna chatharakiba Sports Meets lotion ba numita tongan ba masana singi final match sanaki. Sports Meet adugi saruk ama oina team taraga nipana athoi hen tanarakiba football masana gi final match da Lambung Youth and Cultural Club na Riverland YC bu Panjil ahum sinoda maipaki. Volleyball masana da nupi gi oina Tampi YC na winner oiki, nupa gi oina MODY YC na winner oiki. Kumalampak Indoor Stadium gi fibam nongma gi sokchilak pa hengalakli. Ningthina 6 sengdabagi mami chawna tabata natana mafam chadana stadium manungda mapal thokchin bana hena masakthi halle. National ki thakta indoor sports event kaya pangthok liba stadium asigi floor amadi gallery da thariba seat sing ufulna marang bata natana achapot ki arem akhak amadi ahangba ising bottle kaya na lighting oiri. Athuba matamda marineba singna meeting changhaudrabadi sports capital ni hainariba state asigi khwaidagi chawba indoor stadium gi laibak tamba ngamloi dauri. Ahanba ANYKT Day and Night under 15 main aside soccer tournament ta Seo Singjamai Khetri Laikai UTLWO Uripok team bi Manimai Pakre. Apun Banharol Thaushil Kanglup Thangmai Banasinduna club asigi sanabungda sanakiba tournament asigi taratret subalikta Seo Singjamai Khetri Laikai na YDA ke Krubu Panjil Amasinoda Aduga Taranipan Suba Liktana UTLWO Uripok team Bina UYC Kanglaton Bibu Panjil Marisinoda Maithiba Pibangamki Ngasi Jatharakliba soccer tournament asigi Taramapan Suba Likta Pukhao Ranger Amadi Bolero FC Bamon Lekai Anina match Ansigi Apiba Matamda Panjil Ani Chanaduna draw Oiki Loinana Kun Suba Liktana Chinga FC Thangmaiban amasung KGYA Kanglatombi anina sanakiba match adusu match ki apiba matamda Panjil ani chanaduna draw taki. Chatharakliba soccer tournament asida Manipur gi tongan mafam singdagi lakpa football team kun gamangana group mari thokna khaidoktuna
लीग मैच सिंगदा थोइहेन तानरी हयेंग मखा ताबा लीग मैच मरी सानरगनी नेरोका एफसी की जापानीज मिडफील्डर कात्सुमी युसाना चनखिबा फजरबा पांजिल अनिना जथरिबा आई लीग सीजन 2018-19 की अमुक्ता माइथीबा नंगद्रिबा चर्चिल ब्रदर्स एफसी गोवाबू अहानबा ओइना माइथीबा नंगहनख्रे मैच निपालक सानबदा नेरोका एफसी पुन्ना पॉइंट 13 फंगदुना लीग टेबलदा अनिशुबा मफम अमुक हन्ना कनबा ngamkhre ngasi Khumalampak main stadium da sanakiba match adu hek haubaga minute ama phadringaida neroka fc gi Australia midfielder Aryan Williams na pirakpa crossing ama Katsumi Yusana heading toksinduna goal account hangdokhi loinana match ki minute kuntra ga tare chatpa matamda Churchill Brothers FC na phangba free kick amagi khudong chaba lauduna team asigi midfielder Khalid na heading toksinduna score level manahanki ani suba half haurakpada टीम अनिमक अमना अमबु गोल चंसिनबा कन्ना होनखिबगा लोइनना मैच लोइरमदाई मिनिट मरफुगा तरे चटपा मतमदा नेरोका एफसी की मिडफील्डर आर्यन विलियम्स की एसिस्टा कात्सुमी युशाना गोल ओंथोक्तुना चर्चिल ब्रदर्स एफसी बु पांजिल अनि अमदा माइथिबा पीकिबनी अहानबा ओइनाम बेम्बेम देवी Men's Open Football Tournament ngasidagi Group Center CRPF Langjing ki sanabungda pangthokpa hokre Group Center CRPF Langjing na sinduna Civic Action Program gi saruk ama oina pangthokliba Football Tournament asigi ngasi sanakiba ahanba match da Pamyal Patsoina MTSU Malumbu Panjil Mari Sinoda ani suba match na YPC Takelda Kripsa Nauremthungbu Panjil ahum amada maitiba piki ngasi nungthil chathariba football tournament asigi ahum suba match da TYO Twiring Paisena WSC Langjing achobabu Panjil Taruk Anida aduga mari suba match na YCNWO Haino Pokna YLC Langjing achobabu Panjil Nipan amada maithiba pibangamki Team Nipana Saruk Yaduna knockout basis chathariba tournament asigi hayeng semi final ki match animak sanana basem sakre tournament asigi ngasi haudokpagi thoramadуда Group Center CRPF Langjing ki DIG I Lokendra amadi center asigi makok thongba officer kayana saruk yakhi mathang lakpa chahi khudingmakta koigi trophy si bem debi ki mingda thamjabani na mathang dagi de mathang chahi de gi de koi nupi singi oina football tournament chahi khuding ge koi organize tawjagani Said Manoranjan Singh tournament de koina chahi khuding gi tawjabani adana bem debi ki tournament na hana hauraga warm up ki taita aduga hena chawa Said Manoranjan mathang da tawdana chahi khuding gi masi tournament ani siti chahi khuding koi group center imphal la sinjalangja tawjagani Arabada bulletin asig headlines samhana me amda thamjari Manipur Chaukat Lamzel da yamna tapthariba si state asigi socio-economic survey da soiba kaya leirambanani haina miyam gi numit ka mari lenada chief minister na phongdokre Kunipalak Suba Imphal Book Fair 2018 ngasi dagi thangmaiban thau ground da deputy chief minister Yumnam Joykumar na haudokre khwaidagi chawba langi pukai human resource ki haurakam di education ni haini Awang Nongpo State Singda Congress Laingak Loishin Kibagi BJP Manipur State Unit na Numit Humni Chutna Harau Tayamba Fongdo Kani Haina State Unit ki Wangang Loi MLA S Rajen na Fongdo Kre Numit Dini Chutna Chathagadaba Humlak Suba National Jet Kunedo Championship 2018 Captain PD Minister Karam Shyamna Khumalampak Indoor Stadium da Haudo Kre Amasung I League Season 2018-19 gi amukta maithiba nangriba Churchill Brothers FC Gowabu ahanba oina neroka FC na ngasi Khumalampak ta sanakiba match da Panjil ani amada maithiba pikre